ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯁꯥꯊꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯨꯞꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯂꯣꯏꯅꯕꯤꯕ ꯉꯝꯕ ꯑꯃꯗꯤ ꯇꯝꯕꯤꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯑꯃꯁꯨꯡ ꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯅꯩꯅꯒꯗꯕ ꯁꯔꯨꯛ ꯑꯁꯤ ꯂꯣꯜ ꯑꯃ ꯃꯌꯦꯛ ꯑꯃ ꯈꯣꯟꯊꯣꯛ ꯊꯣꯛꯅꯕ ꯑꯃꯗꯤ ꯀꯔꯝꯅ ꯇꯝꯕꯤꯒꯗꯒꯦ ꯍꯥꯏꯕ ꯃꯇꯥꯡꯗ ꯅꯩꯅꯕꯒꯤ ꯃꯇꯥꯡꯅꯤ ꯃꯁꯤꯗꯩꯗ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯂꯣꯜ ꯑꯃꯕꯨ ꯋꯥꯍꯩ ꯑꯃꯕꯨ ꯈꯣꯟꯊꯣꯛ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯣ ꯍꯛꯆꯥꯡ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯊꯪ ꯅꯩꯅꯖꯔꯒꯦ ꯁꯦ ꯍꯥꯟꯅ ꯅꯩꯅꯖꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯅꯤ ꯍꯥꯟꯅ ꯅꯩꯅꯖꯈꯤꯕꯗ 222 MLPPP 1722 16 October 시대다 내내키바 아두니 마치 내내가다바 아시나 시대다 레이저리바 227 MLPPP 1922 Part 1 amsung Part 2다 내내자가다바니 아두디 아이 하우지 마탕 하이저라게 ꯁꯣꯝꯗ ꯂꯩꯔꯤꯕ ꯁꯔꯋꯥꯁꯤꯅ ꯍꯥꯟꯅ ꯅꯩꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯀꯣꯛꯀꯤ ꯇꯣꯉꯥꯟꯕ ꯁꯥꯎꯟ ꯊꯣꯛꯄ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯅ ꯅꯩꯅꯖꯈꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯃꯊꯪ ꯑꯩ ꯄꯥꯊꯖꯔꯛꯀꯦ ꯁꯤ ꯄꯥꯊꯖꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯅꯤ ꯉꯁꯤ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖ ꯐꯤꯆꯔ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡꯅ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯊꯪ ꯅꯩꯅꯖꯔꯛꯂꯒꯦ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯍꯥꯟꯅ ꯅꯩꯅꯖꯈ꯭ꯔꯦ ꯁꯤꯅ ꯋꯤꯟ ꯐ꯭ꯔꯣꯝ ꯗ ꯂꯪꯁꯇꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠꯅ ꯍꯛꯆꯥꯡꯒꯤ ꯇꯣꯉꯥꯟꯕ ꯁꯔꯨꯛꯇ ꯅꯥꯇꯣꯟꯂꯣꯝꯗ ꯆꯤꯟꯂꯣꯝꯗ ꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯑꯍꯥꯟꯕ ꯄꯥꯔꯠꯇ ꯅꯩꯅꯖꯒꯦ ꯁꯤꯗꯩꯗ ꯁꯣꯔ ꯍꯣꯟꯗꯣꯛꯄꯗ ꯊꯣꯛꯂꯤꯕ ꯅꯨꯡꯁꯤꯠꯅ ꯍꯛꯆꯥꯡꯒꯤ ꯅꯨꯡꯁꯤꯠ ꯂꯝꯕꯤꯗ ꯊꯣꯔꯛꯂꯒ ꯆꯤꯟꯂꯣꯝꯗ ꯅꯠꯇ꯭ꯔꯒ ꯅꯥꯇꯣꯟꯗ ꯑꯅꯤꯃꯛꯇ ꯆꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯪꯁꯔꯣꯝꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯅꯨꯡꯁꯤꯠ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯒ ꯆꯤꯟꯂꯣꯝꯗ ꯈꯔ ꯊꯣꯛꯈꯤꯒꯅꯤ ꯑꯃꯗꯤ ꯅꯥꯇꯣꯟ ꯂꯝꯕꯤꯁꯤꯗ ꯈꯔ ꯊꯣꯛꯈꯤꯒꯅꯤ ꯑꯍꯥꯟꯕ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯊꯪꯗ ꯑꯅꯤꯁꯨꯕꯗ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯊꯕꯣꯝꯕꯤꯗꯒꯤ ꯊꯣꯔꯛꯄꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯀꯌా ꯄꯤꯗꯨꯅ ꯈꯣꯟꯊꯣꯛ ꯊꯣꯛꯍꯜꯂꯤ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯊꯕꯣꯝꯕꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯈꯣꯟꯖꯦꯜ ꯀꯨꯔꯥꯡꯕꯥꯔ ꯂꯩꯔꯦ ꯃꯊꯪꯗ ꯏꯄꯤꯒ꯭ꯂꯣꯇꯤꯁ ꯂꯩꯔꯦ ꯃꯊꯪꯗ ꯇꯤꯡꯒꯜ ꯂꯩꯔꯦ ꯃꯊꯪꯗ ꯂꯩ ꯂꯩꯔꯦ ꯃꯊꯪꯗ ꯉꯧ ꯂꯩꯔꯦ ꯃꯊꯪꯗ ꯅꯥꯇꯣꯟ ꯂꯝꯕꯤ ꯂꯩꯔꯦ ꯇꯣꯉꯥꯟꯕ ꯁꯔꯨꯁꯤꯡ ꯑꯁꯤꯗ ꯑꯊꯤꯡꯕ ꯑꯄꯟꯕ ꯄꯤꯗꯨꯅ ꯈꯣꯟꯊꯣꯛꯁꯤꯡ ꯑꯁꯦ ꯇꯣꯉꯥꯟꯅ ꯊꯣꯛꯍꯜꯂꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯁꯤꯗꯩꯗ ꯅꯨꯡꯁꯤꯠ ꯂꯝꯕꯤꯗ ꯈꯧ ꯊ꯭ꯔꯣꯠ ꯃꯄꯥꯗ ꯍꯥꯏꯗꯤ ꯁꯤꯗ ꯈꯧ ꯂꯩꯔꯦ ꯈꯧꯒꯤ ꯃꯄꯥꯁꯤꯗꯩꯗ ꯈꯣꯟꯖꯦꯜ ꯀꯨꯔꯥꯡꯕꯥꯔ ꯚꯣꯀꯦꯠ ꯀꯣꯔꯠ ꯁꯤꯒꯤ ꯈꯣꯟꯖꯦꯜ ꯀꯨꯔꯥꯡꯕꯥꯔꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯈꯣꯟꯖꯦꯜ ꯀꯨꯔꯥꯡꯕꯥꯔ ꯚꯣꯀꯦꯠ ꯀꯣꯔꯠ ꯑꯅꯤꯅꯤ ꯚꯣꯀꯦꯜ ꯀꯣꯔꯠ ꯑꯅꯤ ꯂꯩ ꯊꯕꯣꯝꯕꯤꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯠꯀ ꯈꯣꯟꯖꯦꯜꯒꯤ ꯀꯨꯔꯥꯡꯕꯥꯔ ꯚꯣꯀꯦꯜ ꯀꯣꯔꯠꯀ ꯃꯥꯌꯣꯛꯅꯩ ꯑꯗꯨꯅ ꯁꯤꯗꯩꯗ ꯍꯥꯏꯔꯤꯕꯁꯤ ꯊꯕꯣꯝꯕꯤꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯠ ꯑꯁꯤꯒ ꯁꯤꯗ ꯈꯣꯟꯖꯦꯜ ꯀꯣꯔꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯤꯁꯦ ꯃꯁꯤꯒ ꯑꯅꯤꯁꯤ ꯃꯥꯌꯣꯛꯅꯩꯕ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯠꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯅꯤꯁꯤꯗꯩꯗ ꯍꯦꯛꯇ ꯌꯩꯒꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯅꯤꯛꯍꯟꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯁꯤꯗ ꯍꯥꯏꯁꯦ ꯃꯥꯌꯣꯛꯅꯩ ꯍꯥꯏꯔꯤꯕꯁꯤ ꯃꯊꯪꯗ ꯃꯔꯤꯁꯨꯕꯗ ꯈꯣꯟꯖꯦꯜꯒꯤ ꯀꯨꯔꯥꯡꯕꯥꯔ ꯚꯣꯀꯦꯜ ꯀꯣꯔꯠ ꯑꯅꯤ ꯑꯁꯤꯅ ꯂꯩꯒꯤ ꯃꯔꯨꯗ ꯂꯩꯕ ꯈꯣꯟꯖꯦꯜ ꯊꯣꯛꯐꯝꯒꯤ ꯂꯩꯒꯤ ꯃꯔꯨꯗ ꯂꯩꯕ ꯈꯣꯟꯖꯦꯜ ꯊꯣꯛꯐꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯔꯨꯛꯁꯤꯅꯤ ꯁꯤꯗ ꯈꯣꯟꯖꯦꯜ ꯆꯈꯥꯎꯒꯤ ꯂꯝꯕꯤ ꯁꯤꯗꯩꯗ ꯂꯩꯔꯦ ꯁꯤ ꯈꯣꯟꯖꯦꯜ ꯊꯣꯛꯐꯝꯁꯤꯅ ꯅꯨꯡꯁꯤꯠ ꯊꯣꯡ ꯍꯥꯏꯔꯤꯕ ꯏꯄꯤꯒ꯭ꯂꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯏꯄꯤꯒ꯭ꯂꯣꯇꯤꯁ ꯅꯨꯡꯁꯤꯠ ꯊꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯍꯣꯕ ꯑꯁꯦ ꯃꯦꯟꯁꯤꯜꯂꯒ ꯁꯣꯔ ꯊꯤꯡꯏ ꯁꯤꯗꯩꯗ ꯃꯔꯤꯁꯨꯕꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠꯁꯤ ꯋꯤꯟ ꯄꯥꯏꯞ ꯁꯤꯗꯩꯗ ꯊꯕꯣꯝꯕꯤꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯂꯩꯒꯤ ꯃꯔꯨꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯊꯣꯡ ꯏꯄꯤꯒ꯭ꯂꯣꯇꯤꯁ ꯑꯁꯦ ꯃꯁꯤ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯠꯁꯦ ꯊꯣꯛꯂꯛꯄ ꯉꯝꯗꯦ ꯑꯃꯁꯨꯡ ꯊꯤꯡꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ ꯃꯔꯤꯁꯨꯕꯗ ꯍꯥꯏꯔꯤꯕꯁꯤꯅ
Manga subada haribasidi karino habda nungsit thong epiglottis asi kon khajitang haidoktuna lambi phatpada nungsina khonjel kurangba nikhanduna nungsit thoki khonjel kurangban anidu nikpada khonjel thoi masam ka hana hajage nungsit thong epiglottis asi aji sigi nungsit thong je masini nungsit thong epiglottis asi khajitang haidoktuna lambi phatpada haibdi nakan ani masidida phalaga lambi je haidoklaba haitare mai nungsit lapum lambi je haidoklaba adu itargadi phatpada nungsina khonjel kurangban nikhanduna nungsit thoki haibdi sidida phaliba lambi je epiglottis haiba sigi mache khatang ji yamna phatpan natraba khaitang phalaba adu itargadi Tabomi romdagi tholakpa nungsit ase kurangban jidaida yairameba haibdin sida yamna phatpa natamina nungsida sidaida yairamba haitare khonjel kurangba vocal cord asidaida aduna khonjel kurangba vocal cord anidu nikpada khonjel thoi aduna khaisang phatpanina nungsina sidaida yesalakpa matamda khonjel kurangba vocal cord anije yairakaneba yairakpa matamda kaidorkani masi nilakpa matamda khonjel thokani haiba aduni sibawi matangsida nainaba matamda thabombi tholakpa nungsit asina epiglottis haiba sigi mafamsida nungsit thokamji khaitang pha targadi nungsina khojen kurangban singsidaida sigi nungsit khonjeli kurangban sida vocal cord yeramaga nikaneba nik vocal cord se nikpa matamda vocal cord anisi nikpa matamda khonjel thokani haba sibawi matangni part 1 da leiripasina adi amuk part 2 da amuk hajarake Part 2 ki say number 1 da haribasina karino haba matamda khonjel kurangbal ani adu mataida haidoklabadi nungsita apanba amata pidrabadi khonjel thokte masteida haribasi karino haba matamda sigi khonjel kurangbal ase mapanda yamna nakan ani makta loina haidokhraba hatare ngasai khajitang haidokpudu nataba khara yamna haidokki targadi sidaida nungsi sidaida apanba amata pideba adu itargadi kurangban se nikte heba adu kurangban ji niktrabina khonjen kurangban vocal cord se masin niktrabanina khonjen thoi heba sina haidi kaino kaimachina khatang haidok targadi epiglottis nungsi thongasina khatang haidok targadi khonjen kurangban ji nikani nungsi thokani adu khonjen kurangban sina yamna haidokki targadi epiglottis se laurabadi sidida nungsina khonjen kurangban jida yeyba matam jida Sidida haira roiba salongna nungsit sakrabni yam launa phatobnina aduna khonjen thokte haibani sidida hairibasi adi mathangda number 1 da loigre number 2 da mo hajarake ngaugi athotpa sarukna lengdana leirabadi adi ngaugi athotpa sarukse sina lengdana leiraba si sabenje athotpa ngau so part haije sigi saruksi lengdana leiraba adu jari ngaugi athotpa sarukna lengdana leirabadi thabombi dagi thorakpa nungsit ado chinlomda khara natolomda khara thokhiba sina haribasi karino haba matamda sigi athotpa ngau sopele sina lengdraba adu oiba targadi somda thoriba nungsit ka thabombi dagi thorakpa nungsit ase epiglottis pauna chinlomda khara thokhrani khara amana nostril natol makulda phauraga sakhigani haba nakal ani makta sakhigani habani da ngaugi athotpa saruk sopele sina lengdana leiba targadi nakan ani makta nungsi se sakhineba nostril dane natol makhundane chinlom dane sini sida harise adi mathangda yangbiyo leigi maning thangba saruk adi leigi sigi leigi manung thang saruk 15 part se leining haje back of the tongue haje leigi maning thangba saruk ni se haje leigi maning thangba saruk thangatuna ngaugi athotpa sarukka samnaraga haibadi leigi maning thangba saruk 15 part leiri base masi thangalaga ngaugi athotpa saruk so part ai so pellet ai da athotpa saruk se thengnarba man leigi maning jina sideida thengaba adu itargadi athotpa sarukka thengnaraga
Yanungi lambi tingi. Adunadi Yanungi lambi tingi sikano tabomidagi torokpa nungshira se Yanungi lambi tinganeva. Karamatamda Laigi Maning Tangwa Saru Asina back part of the tongue when touched to the upper portions of the soft palate. Soft palate is the wind blows from the lungs will be blocked by this part. That is by the back of tongue. Laigi tung thangba sarugasina block to guneva nuxise. They told nuxise. Adima Sangamu Yangse Jinban Ani Samjinaduna. Tabon bidagi torpa nuxit ase tingi. Tabon bidagi torpa nuxit ase amukadaida amuk tingani. Simban ani samjina targadi. Tabon bidagi torpa nuxit ase tingbayaiba. The wind blowing from the lungs may be blocked when the two leaves are close together. If the two leaves are close together, the wind coming from the lungs will be blocked by this hair. And then the winds will become toward the nostril size of the nose. Number 6 the lay maton yarida thenglaga habdi sigil lay maton 13 part tips of the tongue lay maton yarida thangaba adi thengaba haitadi tit ani lere yari jina makha thangba ni sini ani jide theng tarbadi haije lay maton yari da thenglaga thabon bidagi thorpa nungsi thingba yai. Another case for blocking the wind blowing from the lungs may be blocked when the tip of the tongue is touched to the gum of the upper teeth or of the lower teeth. When the tips of the tongue is touched to the upper gum or lower gums, both of them, then the lungs will be, then the wind coming from the lungs will be blocked here. And then the wind comes toward this direction, nostril direction. Adi makadam hajar ke number 7 da layna yanung da ngauda amuk theng. Masda harsina kariyan da layna yanung da ngauda amuk theng adi sigil laygi sarusina yanung da ngaugi sarukta thengba. When the tips of the tongue touch to the upper portions of this here of this palate, a third flat in the soft flat or palate or alveolar here when the tongue is touched here. Layna yanungda ngauda amuk theng yada amuk theng. When the tongue is touched here at the palate and another place, then mathang thengko matamda amuk wangkad amuk nemtha tawduna up and the downs. When the tongue is up and the down tawduna thabon bidagi thorakpa nungsit ki ipomje thugai duna lolgi khonjel makhal tholi sida harji karino leijina mathak thangba sarukta amuk thengaba adi plate ki adi makha thangba saruk sidaida amuk leiraba khara nemtharaba hatari leigi singje sumai tawduna thabon bidagi thorakpa nungsit ase wave na thuwairapa yai wave na henba yai matamasida tongan ba khonjel tholi amasung tongan ba wangang kaya thonduna aikona lon ase aikona loli bani haba adunadi masidagi aikona khangi madudi leina tongan bagi haksangi sarukta haidi ngaugi saru yari gi saru yakhagi sarukta leiba gamgi sarukta ad sop peleta haidi athotpa place da thenge haraga thabomi digi thorpa nungsit ki waves ase hongalle haba. The waves of the wind blowing from the lungs are change its direction by moving the tongue up and down within the mouth. Then different sounds is produced. That is why when the tongue is moved up and down by changing tongue, then the wind blowing from the lung change its direction and change into waves, and then sound is produced. Sumai tawduna leijina yanungda mafam amada natraga amada hongduna tongan mawongda leiba matamda yanungdagi
leiriba lengiba nungsit ase thabomidagi thorokpa nungsit ase hongto honjin tawduna aikoina ngangnariba lol sing ase tholi habidi khonthok kaya marum thonduna wangang tholi amasung khonjel thonduna lol makhal makhal gi lol sing ase tholi aikoi gi manipuri lol ase su tholi matang asida ngasigi oina hakchangi tongan tongan ba saruk singna khonjel si matau karam tauna thon bage haibadu matang asida loijare labaki akhang ahai khudimangna aina haijare besida awarapa haibirau haibirapa khudimak ai harauna yajagani si hana mamangi sarukta nenejakibasing aduni ngasimuk naunai nenejabani ngasi matang aina hajaningba amana sidaida iriba uhai wata singse idrabasu somda explain tawra yare hana sandona ta su yare hana khanba mi singsu lerangani khangagadi karisu kanthokiba leite adu sidaida uhai mayam ama iraklibase Meeteilol asidi arum ayang naiba lolni arum ayang gi matungina tongan tongan ba wahan thok lei marmaduna tongan tongan ba wahan thok pigadaruba Meetei mayek asi tongan tongan ba khudam china mau sile habdo khangnabagi damakta ucharambani sidaida piriba lumnamiba sidaida piriba lumnamliba sidan lumnamliba sidan lumnamliba sidan lumnamliba sidaida lumnamliba sing ase tongan tongan ba secondary symbol sing ase ayang arum khaidok tuna Meeteilol Manipuri lol ase arum ayang naiba tongan tongan wan thok laibani haibado mayek sengna tamna widamakta sida wai sing ase mayek sengna ijabani awadapa yarugasu habirau tabirba khudimangna lebake ahai khang ai khudimangna aina khara khangjaba khara miyamda pawdamjaba sida awadapa yarugasu habirapa matamda aina harauna loksinjagani ngasigidi losinjaba matam yorole mathangi upload toba matamda amu unanaba honaminasi channel asigi mamingna Manipur language future ayaki imingna ngangkham premesor ngasigidi matang ngasida losinjari punamakpu ikai khumnabaga loinana ko nona khurumjari